Imphal, July 30. Tha asigi taranipan gi ayuk anganbada Kanchipurda laiba Standard Robert Higher Secondary School gi boarding da mahiroi nupi masa ama sikibagi thogdokka mari leinana wahang pahong taunabagi damak ngarang numidang Special Investigation Team na school asigi founder amadi principal oiribi Phairoijam Landoni gi iton ton ba masanupa Phairoijam Robinson Police na phagatkhre. Press na phangba paw gi matung inna ngarang numidang athengbada Landoni amadi mahakki machanupa wahang pahong chathabaga loinana makha tana wahang chathanaba phajin khibani. Manipur Police ki SIT gi team aduna Landoni gi machanupa phajin khiba aduda Landoni wanthaduna Advanced Hospital da pukhatuna laikana khibasu hairi. Ngasi nungthil pung 3:30 rom taba matamda SIT na phakatlaba Phairoijam Robinson Chief Judicial Magistrate Imphal West da akanba security gi section thoranga loinana puthokhibaga loinana police custody da makata na numit 8 ni remand lauthakre. Nakal amaromda JAC na thokhiba thogdok adu amuk hanna sagatuna mapung phana investigation chathabinaba hairakkhibadagi ngasi school adugi boarding da laikhidrabi mahiroi nupi masa aduna siramliba maong matau na chingba semduna investigation chathakre. Bebisana misi asiga mari leinana tongan ba khongjang kayasu leptana changsinnari.